Modbung quarantine center dagi positive inmate sing puthokna bahonabada athingba pibadagi police na phudakre. Modbung government high school da hangba institutional quarantine center dagi positive oiba inmate taru covid care center da puna bahonabada mangakanba inmate kharana athingba pibadagi kangpokpi women police amasung frontline workers singa khut thokna kre. Athingba piriba sing adu police na phudharaga positive oiba inmate sing adu puthorakre. IGNTU RCM Makhan Presidency College Modbung amasung Modbung Government High School da hangliba Institutional Quarantine Center dagi inmate sing COVID Care Center da natraga hospital da puna bahonabada District Police yauna frontline workers singi marakta yamna toina khatna chainabagi thokdok asi thoke. Police amasung frontline workers singna full PPE setuna Institutional Quarantine Center sing asi dagi positive inmate sing puthokna bahonabada center aduda leiba lamen tuhelaba inmate singa yamna toina khatna chainabagi thokdok asi thoke. Asigumba khatna chainabagi thokdok sing asi control police na phuchaibagi thawong chathaba asida khwaidagi fava thawrang oire. Ngasi maksu Modbung Government High School da hangliba Institutional Quarantine Center asidagi frontline workers singna official duty oina positive oirba inmate nupi taruk puthokna bahonabada lamhen tuhelaba nupi inmate singna athingba pirakpadagi kangpokpi women police personnel singna madu control tawna bahonabada phuchaibagi thawong chathakhe. Duty Magistrate Opendro Singha MCS ki matung inna frontline workers sing amasung district women police personnel singna Modbung Government High School gi Institutional Quarantine Center sidagi positive oirba inmate taruk ngasi ayuk pung tararom tabada puthokna bahonabada lamhen tuhelaba nupi inmate kharana athingba pirakpadagi frontline workers singa muknabagi thokdok thokhe. Loinana lamhelabi inmate sing aduna frontline workers sing adubu singaibakna Kandarakpadagi hingsagi thokdok thokhe. Thokdok aduna maram oiraga duty magistrate ki maikaidagi lamhelaba inmate sing adu phuchaiduna positive inmate sing adu puthoknaba instruction pikhe. Positive inmate sing adu ngasi ayuktagi nungtil phawba puthokpa yanaba makhoi sing aduda yamna nolukna appeal tawbaga loinana haizakhe. Adubu ningthina haizaba adu tadabada natana inmate singi maikaidagi hingsagi thawong sing adu chatharakivani. Positive oirba inmate taruk aduna frontline workers sing aduda cooperation pina bahonakhe. Adubu mangakalaba inmate kharana makhoigi luggage sing phajinbada natana women police personnel sing amasung frontline workers sing aduna namduna makhoi sing adu center dagi puthokringai mamangda athingba kaya pikhe. Mangakalaba inmate sing adugi maikaidagi medical protocol gi matung inna athubada makhoibu retest tawgadavani haiba demand adu khudakta ayaba piningai oide. Retest tawba tarabasu center adu da positive inmate sing adu masak khangdoklaba matung numit mangani gi matung da tawgadavani. Adubu haukiba numit yangkhai ni rom asi institutional quarantine center asida leiriba mioi amagi mathangda ama leptana positive case ase detect tawbana makhoi sing asi hojik phawba quarantine center asidagi hojik phawba discharge tawdana leiribani. Panba yabadi IGNTU RCM Makhanda inmate chani hena leiriba asigi manungda inmate hompu hena positive oirakpadagi center asida leiriba nupa amasung nupi inmate sing tongan tongana khaidoktuna thamli. Nupa inmate sing aduna Presidency College Modbungda aduga nupi inmate sing aduna Modbung Government High School gi Institutional Quarantine Center da tongan tongana thamlibani. Modbung Government High School gi Institutional Quarantine Center asida ngasi positive oiba nupi taruk COVID Care Center da pukhraba matung hojik nupi inmate hompu leire. Inmate sing asi amu hana test tawnaba numit mangani hena ngaiba tabani. Presidency College Modbung da matai manau mari yauna leiba inmate sing adude negative oire makhoi sing adu hayeng discharge tawraba yai. Inmate sing asi loina lamhen tuhenba amade mangakanba natte khara amadi yamna sensible oi amasung yamna wakhal tai. Adubu khara amadi mangakanbana khangba ngambagi sakti wangmada lei. Makhoi sing aduna district administration police amasung health workers sing yauna frontline workers sing da achouba kok chikpa ama ohelle. IGNTU RCM Makhan da hana leiramba hojikna Modbung Government High School gi Institutional Quarantine Center da leiriba pangbu sing asi makhoi masel gi marakta toina khana chainaduna quarantine center gi norms amasung guidelines sing adu ngangna chattabagi achouba maram ama oire. Masina makhoi masel gi marakta positive case asi loiba naidana leiribani. Miyamna su thokdok asigi video viral aduda lana lawdana appeal tawre. Nupi police personnel sing amasung frontline workers sing da singaibakna kanthaduna phuchaiba tawrakiba mangakalaba inmate sing aduda police ki action adu chathakivani. Madugi evidence sing mangonda lei. Mangakalaba inmate sing adu control tawnaba amasung positive oirba inmate sing adu mafam adudagi tongana khaidokna bahonabada action kharadi namduna chathankivani haire.